ngasi ayu phongkiba tongan manipuri siphongsing amasum thokiba thawdo wathoksin dagi maruoibe I pausing khonga saraga manipur top channel gi mekedi gi myamna thamjagi ahanbada omicron positive oiramlaba miyoi amagi surveillance report quarantine tawramdre koisat chatlambagi report pikhalakle manipur gi ahanbu omicron positive oikiba miyoi dugi active surveillance report lan khalakhibaga loinana lainga na piba kangon gi wangbada mafam kyada chatlamba thengnare loinana maki contact tracing da RT-PCR positive oikibi masanupi amasum yumlonabagi ahal aduga samnaruba miyoising su contact tracing tawnaba thabak lokhat phawkhre pausi sina phangma pawn hai district surveillance officer Imphal West district contact tracing in charge Imphal West district nodal officer testing amasum tracing Imphal West amasum DNO admission Imphal West yauna satakhiba miyoising adugi active surveillance report ki matungina ahanba omicron positive oikiba masagi sahi nifugani pansurabi Imphal West district ki miyoisina lainga na piba mapalebak tigi thunglaba miyoisingna ngakna satkadaba kanglon sing ngaktabagi mami sang tare lainga ki kanglon gi matungina mapalam digi lakpa miyoi numit tari ni yumda quarantine tawraga leiraba matungda nipani subu numita RT-PCR test tawgadabani Maduda negative laklabasu miyedu numit tare ni masagi phiba madu monitoring tawduna legedabani haina pallibani adubu omicron positive oiriba miyedu maki RT-PCR testing sample December kunda lauraba matungna report phangdringaire December kungi mathoida mafam kyada salambagi report phangle miyeduna samnaruba miyoi tarakataru contact tracing tawbada miyoi ahum RT-PCR positive oiramki loinana negative oiriba miyoising adusu numit taraga marini home isolation tawnaba khankhre positive oiriba miyoi sina December kunga mathoida sagolban salam laikai da leiba cycle workshop amada masanupagi cycle sema salamki makoina salamba cycle workshop adugi miyoi ahum tracing tawnaba masa khangdokpaga loinana makoi numit taraga marini quarantine tawnaba pawtak pikhi numit aduda maki laikai da leiba pan dukan amadagi package drinking water bottle ama lekhi pan dukan phamlibi nupi adusu tracing tawnaba khanganbaga loinana numit taraga marini quarantine tawnaba khanki miyoi sina numit asimaktuda maki laikai da leiba miyoi amagi yumda changlaga unaramki miyoi adusu tracing tawnaba khanganbaga loinana numit taraga marini home quarantine tawnaba khangalamki miyoi adugi yumda December kunga mathoi fawba mantri pukhidagi labor kharasu thabak suramki labor singadu masa khangdoknaba DSO Imphal East da thaduna khanganbaga loinana contact tracing amasum tracing tawnaba khangankhre hairi miyedugi contact tracing da RT-PCR positive oiduna isolation tawduna leidibi maki sahi taraga marigi masanupi adugi active surveillance report ki matuina nupi masa asi kwa kaithel konjeng laikai da leiba tuition center amada nungthil pung mari makhai dagi manga makhai fawba physics ki tuition satlambadagi hairiba center adugi mahairo yankhai ga mari masa khangdokpaga loina testing tawnaba amasum numit taraga mari ni home quarantine tawnaba khanki hairiba numit asigi numidang pung 6 tagi 8 fawba kwa kaithel konjeng laikai da leiba oza amada chemistry tuition yongki hairiba tuition center asidigi mahairoi kungani pan masa khangdokpaga loina numit taraga mari ni home quarantine tawnaba khankhre mahairoi asi December kunga matai fawba Diulalenda leiba masak nairabi school amada class 9 section A da physical class yaronki maramasina DSO Imphal East da cross notification thaduna maki contact tracing amasum testing tawnaba khankhre omicron positive oiriba miyeduga nakshinaruba mahaka yumlonariba sahi humfugo humdoi gi ahal adu December kun taraga mangada laikai aduda pangtokpa luhongba amada saruk yaramki maramasina mahana luhongba yawruba mafam aduda laklamba miyoising masa khangdoknaba club ta khusinakre December taraga tareta singmairong da pangtokpa birthday gi tharam amada saruk yaramki maramasina DSO Imphal East da cross notification thaduna contact tracing tawnaba amasum testing tawnaba khankhre loinana miyoisina December taraga nipana laikai gi ahal oira kharaga maki yumda punna phaminaduna wari watai tawnaki maduda yawba miyoi ahum masa khangdokpaga loinana testing tawnaba amade numit taraga marini home isolation tawnaba khankhre haina report aduna su makhatana palli makasa tharakpoina to papaw mana JP na da hayang Imphal lakadori December kunga mari da pung kharakaki khongsati Imphal laknaba BJP gi national president JP na da thasigi kunthra amuk hana pung kharakaki khongsati Imphal lakadori
थाजब याबा मफमदगी फंगबा पाउना हाय जेपीनादा नुमियुंगबा मतमदा चार्टर फ्लाइट अमा तोंगदुना इम्फालदा थुंगलगनी काक्सिंगदा पांगथोकपा नहारोल सिंगी ओइबा रैली अमा सरुक यानबा महा वीर टिकेंद्रजी इंटरनेशनल एयरपोर्ट तगी काक्सिंग फावबा बीजेपी की वर्कर्स सिंग लोइनना कंफा लंबिदा सतमिनगनी हाइनसु पाउसना पल्ली अतोप पावमना एक्सीडेंट सिरे इम्फाल वेस्ट डिस्ट्रिक्ट की पासोई पुलिस स्टेशन कोनबा लंजिंग कैथेल की इम्फाल जिरी लंबिदा ngarang numidang pung 8:10 kullum tapa matamda thokiba lambi gi accident da miyai thina sokpadagi lekatnaba ngamdana lekhidre ba miyai du gi maming toizam Pritam Kumar sei kuntra teret apokpa Bihari kawi awang khunong mamang lekai degini magna Honda scooter registration number MN01E 1200 asi thauraga sakpada mayukna lakpa Maruti car amana thengjinaraga thina sokpadagi Rims hospital pukhatuna laikhatnaba ngamdana lekhidabani thaudo aduga mari leinana pasoi police station case ma lakhotpaga loinana scenery ba Maruti car adu fagale amadi laikhidraba miyai dugi asi baksang adunga si Rims ki mokta postmortem tawaba matung imung manungda sinakre hain supali amaromdana miyai ohum congress ki ticket ki form lokre Taraganito Suba Manipur Legislative Assembly Mikhal Gamari Lenana Indian National Congress na sponsor to ticket mire oigada sing nomination tharakna bakhan khipa lenana ngasi mi ohum na ticket ki form lokre Hiramasi Gamari Lenana Manipur Pradesh Congress Committee ki General Secretary S Jiten Singhan Khuyek pi dunangrang thokiba notice amana ticket ki application form adu MP CC office ta ki lupa lising tarapi rega lauraba yagani haina phungdokibani Mensilaba form adu January taraga mangagi nungthil pung mangarum taba phawbagi manungda handok loidaba senfam lupa lising yankhai ge loinana pisilakna ba khankhibani MPCC na ticket ki application form thakibaga loinana ngarang thongju assembly constituency tegi sanglakpam Pressure na ihan hana ticket ki form lokhi madugi matung tarakpada 1000 assembly constituency tegi loitongmam ibomsa kaksing AC tegi naurem su ticket ki application form laukre hairi hanasu pausna su makhatana pali makhasa tharakpoina to papawamana Nargis hatpada sena bi imung amagi miye ahum phare miyam horaktuna mihat pani hairi ba miye ahum gi mayu mai thadokre Lelong police station kon ba haurai bi makhalai kai gi Turel Torban gi mongsong amada thawai yaudro ba haksang oina fangkiba kodi mayum Nargis hatpada sena bani haiba imung amagi miye ahum police na phare Miam horok tu nami hat pani hari bami ohumadugi mayumsu mai thadoki badigi tangoi takre. Thabal District Police ki SP Jugesendra Hawbizam na pauksi esi da hai phara bami ohumadugi manungda miar asigi main accused yaure maki maming Sesam Hafiz Sirajuddin sai kungatru apokpa Sesam nahatomba khoi mak lilong hauribi makhalai kai kunjinagine atai fara mi ani adudi maki masanupi Sesam Mastura sai kungumne masu manau nupa Sesam Musa sai kungamathuni siraga phangkibi nupi masado thasigi kungani thogi numidang mayumdagi thokibadagi hanjilakidabani imung manungi miyoina police ta wakalakpadagi nupi masa sigi mari makong yamna kana thiki matamdu dangasi phariba Sesam Hafiz Sirajuddin asi chenarangani haina thajaki Tala adu da nupi masado Turel Torban amadigi asibu haksang oina phangmangamki nupi masado phamlanaraba tungda maukri lakhalaga hatpa oiramgadra singnari thaudok sing asigi mari leinaba wa hangnanaba maki imung manungi miyoi singna Sesam Hafiz Sirajuddin sinaraknaba natragana maki leifam taknanaba kyarak hana taknaki adubo makhoigi imungi miyoi amatana Sirajuddin gi leifam khangi haiba amata hairakide maduna maram oiraga hokiba ihingda makhoigi yumda police na raid tawki amasu manau nupa Sesam Musa phaki khudakta ma wangpang sathabada miat asida sinariba mayamba Pobiteki Pata Saba Lautang Sangamada Lotlaga Lady haiba takthoraki ma kaloina mafam adura satuna thi humbagi thabak sathabada Sesam Hafiz Sirajuddin phabangamki thaudok sing adugi asumba losinna bo hotna ba masum nupi masa adu fanana bo hotna bada saruk yakhibagi dama masa nupi amasum manau nu padusu police na fakhibani haina pausna su makhatana phongdorakli pausna hai Nargis ki misida sienaba mi fare ha pauta narakpadigi khoisaunaraba lekai myam nanga se yuk angan badigi hawraktuna faraba Hafiz Sirajuddin gi mayum thugaibaga loinana mai thaduna tangoi tana manghan kre hainasu pausna makhatana phongdorakli
ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ ꯖꯦꯑꯦꯁꯤꯒꯤ ꯀꯣ-ꯀꯟꯚꯦꯅꯔ ꯑꯔꯁꯗ ꯑꯂꯤꯅ ꯃꯤꯌꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯄꯨꯡ 94ꯒꯤ ꯃꯅꯨꯡꯗ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯉꯔꯥꯡ ꯄꯤꯁꯤꯟꯈꯤ꯫ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯐꯒꯠꯂꯦ ꯍꯥꯏꯕꯁꯤꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯤꯌꯥꯠ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯈꯛꯇꯅ ꯆꯠꯊꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯀꯨꯞꯅ ꯊꯤꯒꯠꯄꯤꯗꯨꯅ ꯃꯤꯌꯥꯠ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯛꯄꯤꯌꯨ, ꯂꯣꯏꯅꯅ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯕꯗ ꯖꯦꯑꯦꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃ ꯌꯧꯍꯟꯕꯤꯌꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯀꯣꯚꯔꯦꯖ ꯇꯧꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯄ꯭ꯔꯙꯥꯟꯒꯤ ꯌꯨꯝꯗ ꯕꯣꯝ ꯊꯝꯖꯤꯜꯂꯝꯂꯦ꯫ ꯁꯉꯥꯏꯌꯨꯝꯐꯝ ꯖꯤꯄꯤꯒꯤ ꯄ꯭ꯔꯙꯥꯟ ꯖꯀꯤꯔ ꯈꯥꯟꯒꯤ ꯁꯉꯥꯏꯌꯨꯝꯐꯝ ꯃꯥꯏꯔꯦꯟꯈꯨꯜ ꯄꯥꯔꯠ 1ꯗ ꯂꯩꯕ ꯌꯨꯝꯗ ꯉꯁꯤ ꯁꯛꯈꯪꯗꯕꯁꯤꯡꯅ ꯆꯥꯏꯅꯤꯁ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯊꯝꯖꯤꯜꯂꯝꯂꯦ ꯍꯥꯏꯗꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 5:30 ꯇꯥꯔꯛꯄꯗ ꯒ꯭ꯔꯦꯅꯦꯗ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯊꯝꯂꯝꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯊꯧꯕꯥꯜ ꯄꯤꯑꯦꯁꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯌꯥꯝꯅ ꯇꯦꯟꯇꯛꯅ ꯊꯝꯖꯒꯦ꯫ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯖꯦꯁ ꯚꯨꯁꯟꯒꯤ ꯋꯥꯐꯝ ꯖꯅꯋꯥꯔꯤ 3ꯗꯒꯤ ꯆꯍꯤ 15ꯗꯒꯤ 19 ꯐꯥꯎꯕꯒꯤ ꯑꯉꯥꯡꯁꯤꯡꯗ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯀꯥꯞꯂꯒꯅꯤ꯫ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯀꯣꯚꯦꯛꯁꯤꯟꯒꯤ ꯑꯍꯦꯟꯕ ꯗꯣꯁꯁꯤꯡ ꯄꯤꯔꯛꯂꯒꯅꯤ꯫ ꯑꯃꯔꯣꯝꯗꯅ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯏꯟꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯔꯒꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯊꯥ ꯑꯁꯤꯒꯤ 15ꯗ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯄꯨꯝꯅꯃꯛꯇ ꯃꯊꯪ ꯆꯍꯤ ꯏꯪ 2022ꯒꯤ ꯖꯅꯋꯥꯔꯤ 3ꯗꯒꯤ ꯍꯧꯔꯗꯨꯅ ꯆꯍꯤ 15ꯗꯒꯤ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯗ ꯀꯣꯚꯦꯛꯁꯤꯟ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯄ ꯍꯧꯕꯒ ꯂꯣꯏꯅꯅ ꯚꯜꯅꯔꯦꯕꯜ ꯀꯦꯇꯥꯒꯣꯔꯤꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯅ ꯄ꯭ꯔꯤꯀꯣꯁꯅꯔꯤ ꯗꯣꯁꯁꯤꯡ ꯖꯅꯋꯥꯔꯤ 10 ꯏꯪ 2022ꯗꯒꯤ ꯀꯥꯞꯊꯣꯛꯄ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯖꯦꯁ ꯚꯨꯁꯟꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯄꯜꯂꯤ꯫ ꯋꯥꯐꯝ ꯑꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯆꯍꯤ 15ꯗꯒꯤ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯕꯨ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯄ ꯍꯧꯅꯕꯒꯤ ꯃꯇꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯚꯔꯆꯨꯑꯦꯜ ꯋꯥꯔꯛꯁꯣꯞꯇ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜ ꯄꯨꯝꯅꯃꯛꯇ ꯈꯪꯍꯟꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯏꯟꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯔꯒꯅꯤ꯫ ꯀꯣꯚꯤꯗ-19 ꯄꯦꯟꯗꯦꯃꯤꯛ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯤꯕ ꯂꯩꯕꯥꯛꯁꯤꯒꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯗꯁꯨ ꯀꯣꯚꯤꯗ-19ꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯚꯦꯔꯤꯑꯦꯟꯠ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯇꯩ ꯚꯦꯔꯤꯑꯦꯟꯠꯁꯤꯡꯗꯒꯤ ꯁꯟꯗꯣꯛꯀꯟꯕ ꯂꯧꯅꯒꯟꯕꯒꯤ ꯆꯥꯡꯁꯨ ꯁꯔꯨꯛ 3ꯒꯤ ꯃꯊꯛꯇ ꯍꯦꯜꯂꯤꯕ ꯑꯣꯃꯤꯀ꯭ꯔꯣꯟ B.1.1.1529ꯒꯤ ꯀꯦꯁ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯊꯦꯡꯅꯈꯤꯕꯒ ꯂꯣꯏꯅꯅ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯦꯠ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤꯒꯤ ꯁ꯭ꯇꯦꯠ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯀꯝꯃꯤꯇꯤꯒꯤ ꯆꯦꯌꯔꯄꯔꯁꯟ ꯗꯣꯛꯇꯔ ꯔꯥꯖꯦꯁ ꯀꯨꯃꯥꯔꯅ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯥ ꯑꯁꯤꯒꯤ 22ꯗ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯄꯨꯝꯅꯃꯛꯀꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯗ ꯏꯗꯨꯅ ꯄꯤꯔꯛꯈꯤꯕ ꯉꯥꯛꯅ ꯆꯠꯀꯗꯕ ꯅꯦꯁꯅꯦꯜ ꯗꯤꯔꯦꯛꯇꯤꯚꯁ ꯐꯣꯔ ꯀꯣꯚꯤꯗ-19 ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯋꯥꯐꯝꯁꯤꯡ ꯉꯥꯛꯅ ꯆꯠꯇ꯭ꯔꯕꯗꯤ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔꯅ ꯊꯥ ꯑꯁꯤꯒꯤ 22ꯗ ꯄꯤꯔꯛꯈꯤꯕ ꯑꯦꯗꯚꯥꯏꯁꯁꯤꯡ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯆꯦꯔꯣꯜ ꯑꯗꯨꯗ ꯂꯣꯏꯅꯔꯛꯈꯤꯕ ꯑꯦꯅꯦꯛꯁꯔ 2ꯗ ꯌꯥꯎꯔꯤꯕ ꯅꯦꯁꯅꯦꯜ ꯗꯤꯔꯦꯛꯇꯤꯚꯁꯤꯡ ꯑꯗꯨꯁꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯗꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯄꯨꯝꯅꯃꯛꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯌꯥꯔꯤꯕ ꯃꯈꯩ ꯀ꯭ꯔꯤꯃꯤꯅꯦꯜ ꯄ꯭ꯔꯣꯁꯤꯖꯔ ꯀꯣꯗ 1973ꯒꯤ ꯁꯦꯛꯁꯟ 144ꯒꯤ ꯃꯈꯥꯗ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯉꯥꯛꯅ ꯆꯠꯍꯟꯒꯗꯕꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯉꯥꯛꯅ ꯆꯠꯀꯗꯕ ꯅꯦꯁꯅꯦꯜ ꯗꯤꯔꯦꯛꯇꯤꯚꯁꯤꯡ ꯑꯁꯤꯕꯨ ꯊꯨꯒꯥꯏꯔꯛꯂꯕꯗꯤ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯁꯦꯛꯁꯟ 51ꯗꯒꯤ 60 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡꯒꯤ ꯃꯇꯨꯡꯏꯟꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯟ ꯄꯦꯅꯦꯜ ꯀꯣꯗꯀꯤ ꯁꯦꯛꯁꯟ 188 ꯑꯃꯁꯨꯡ ꯑꯇꯩ ꯑꯦꯄ꯭ꯂꯤꯀꯦꯕꯜ ꯑꯣꯏꯕ ꯂꯤꯒꯦꯜ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯉꯔꯥꯡꯒꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯑꯣꯔꯗꯔ ꯑꯁꯤ ꯖꯅꯋꯥꯔꯤ 30 ꯏꯪ 2022 ꯐꯥꯎꯕ ꯆꯠꯅꯒꯅꯤ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯁ꯭ꯇꯦꯠ 5ꯒꯤ ꯏꯂꯦꯛꯁꯟ ꯅꯣꯇꯤꯐꯤꯀꯦꯁꯟ ꯖꯅꯋꯥꯔꯤꯒꯤ ꯑꯍꯥꯟꯕ ꯆꯌꯣꯜꯗ ꯊꯣꯛꯂꯒꯅꯤ꯫ ꯀꯣꯚꯤꯗ-19 ꯄꯦꯟꯗꯦꯃꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯅꯥ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯁꯟꯗꯣꯛꯍꯟꯕ ꯉꯝꯕ ꯑꯅꯧꯕ ꯚꯦꯔꯤꯑꯦꯟꯠ ꯑꯣꯃꯤꯀ꯭ꯔꯣꯟ ꯃꯥꯌꯣꯛꯅꯔꯛꯄꯗꯒꯤ ꯃꯊꯪ ꯆꯍꯤꯒꯤ ꯑꯉꯟꯕ ꯁꯔꯨꯛꯁꯤꯡꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯅꯤꯄꯨꯔ, ꯒꯋꯥ, ꯄꯟꯖꯥꯕ, ꯎꯠꯇꯔꯈꯥꯟꯗ ꯑꯃꯁꯨꯡ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯤꯈꯜꯁꯤꯡꯗ ꯃꯊꯧ ꯄꯥꯡꯊꯣꯛꯀꯗꯕ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯃꯤꯈꯜꯒꯤ ꯃꯑꯣꯏꯅꯅ ꯂꯣꯏꯅꯃꯛ ꯍꯤꯗꯥꯛ ꯀꯥꯞꯊꯣꯛꯅꯕ ꯏꯂꯦꯛꯁꯟ ꯀꯝꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ (ECI)ꯅ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯒꯤ ꯂꯩꯉꯥꯛꯁꯤꯡꯗ ꯄꯥꯎꯇꯥꯛ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ 5ꯒꯤ ꯏꯂꯦꯛꯁꯟ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯊꯪ ꯊꯥꯒꯤ ꯑꯍꯥꯟꯕ ꯆꯌꯣꯜꯗ ꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤ꯫
Pau sigi matungina pangthok lagadaba Manipur yauna state mangagi assembly election sing asigi mangoinana Omicron gi akibasing leirakpadagi ngarangmak Union Health Secretary na Election Commission of India gi official sing section wa khankhre loinana pangthok nabagi damak akan mathorang sing paikhatnarakliba state mangagi assembly election pangthokani haiduna target tawriba matam singda soiduna adumak pangthok lagani haibagi thajabasu commission na pikhre haina Pau sina makhatana phongdorakli Atopa pawamana say tarago humdogi nupi masa ama miyo anina ikai khumnaba manghan biramle mayang ipal kai thialda leiba department store amagi manungda masagi say tarago humdoi khakta ngai ribi nupi masa ama bu miyo anina ikai khumnaba manghan bikhibaga loinana thaudo du yopam kanamata da haidokpa yaroi haiduna akanba wahai sing sejinaduna kihalamle haidi thaudo aji haukiba September amagi nungthil pung amarum tarakpada nupi masa sina dukan manungda tumduna leiringai da thokhibani haidi adumainamak thaudu adugi wari nupi masa sina mahaki apokpi mamada matam sana phongdorakhidaba amasum thaudu adugi matangna kari tawgadagi haibadu khangdabana thaudu adugi report satliba thasigi ahanba sayul khakta nupi masa adugi apokpi mamana Imphal West District ki Women Police Station na complaint tawrakhibani haidi Maki complaint report adugi matungina women PS asina thaudo adugi matangda protection of children from sexual offense Poxo Act section 6 amasum Indian Penal Code ki section 34 gi makada case FIR number 40 close 12 2021 registered auduna lokhatle haidi henisu pau usna pali loina thaudo sida chena bani haiba usiwa leirak asobudigi Dayanand Haikruzam Elis Dia Sahi Kuntraga Nipan Apokpa Lekidra Bahis Ibosa Maite Masum Sawolsem Sanahal Say Kuntraga Tere Apokpa Es Mani Fagale Sohadi Atopa Manamu COVID-19 case Wangkhalakpadagi Delhi the yellow alert Lautokre Delhi Dano COVID-19 case Wangkhalakpadagi Minister Arvind Kejriwal na Leba Pokonamita National Capital Asida yellow alert Lautokre Kongthang Sigaloina na Delhi da Graded Action Response Plan GRAP gi level 1 makagi restrictions sing asi sanaragani Delhi government handakta numidang pung taraga mathoidigi ayuk pung mga phawba night curfew thamki adumainama yellow alert ki makada night curfew matam numidang pung taradigi ayuk ki pung mga phawba oiragani school sing college sing educational institution sing amasum coaching institute sing thong longani private officing sada yankhai gi capacity da ayuk pung mapanagi nungthil pung mga phawba function tawbagi permission pire passenger singi masingda pankhai lehananaba interstate bus sing amasum Delhi metro city capacity gi sada yankhai da siengani amasum passenger sing manungda lefaloi restaurant sing capacity sada yankhai da ayuk pung nipanagi numidang pung tara phawba operate tawhangani bar singna capacity sada yankhai da numijungba pung amadagi numidang pung tara phawba salai haide hensu pausna makhatana su phongdorakli tentang na to papa mana mahiroi sing yauna taraga taruk positive oire Bihar gi Shekhpura district leiba village amada mahiroi singna ayamba oiba mioi taraga taruk corona positive oire haina leba poponamita official amana phongdorakli pau du confirm taroduna district civil surgeon Dr. Prithibi Ras nahaki Katai Thara village ki infection lairaba mioi sing adu rapid antigen test positive oiki makhogi sample sing RT-PCR amasum genome sequencing test ki dama ningthokaba numita PMCI Patna da thaki official sigi matungina Abhishek Kumar se nifugumanga kauba tuition oza ama December kunda corona positive oiki madugi matungda ma RT-PCR test ahumlak tawki amasum ma ki report adu positive oiki hain spali atopa pau kharana Tourism Devanandagi poster thet pasalubu worker ama faraga fubi rakle lakadoriba taraga nitu suba Manipur Legislative Assembly mikhalda Kairao Assembly constituency gi BJP gi intending candidate oiriba Tourism Devanandagi poster campaign sathabada hauji sitting MLA oiriba Rameshwar gi worker singna poster singa duda spray na singba kapsin madana tana campaign asida yauriba worker ama nongmai sindolda faraga pukhraga furaga thadorakle asigumba hingsa gi thaba asi makhatana thuan biganu haina kyamgai khoirom laikai mera paibi singna phungdoraki ngasi kyamgai khoirom laikai da leiba candidate asigi mayumna pangthok papaw gi mipum amada mera paibi lup asigi maikedi thaudo du condemn tawraduna phongdokhiba adu angan bayukta intending candidate oiriba Devanand gi poster campaign asi kyamgai mamang laikai amadi maya laikai da poster thetpagi campaign chathabani
mamang suma ki poster asi thekhrabani adubo MLA Rameshwar gi worker sing na poster sing aduda spray kapsinduna mangalamadagi amuk nauna poster sing asi thetpani ngasi gi campaign aduda su Rameshwar gi worker sing laktuna BJP da ming sandana party ki poster thetpa yaroi haiduna spray adu kapsilakpani madudagi nakal animakta muknaba madi ningai sangdanaba thoktuna awai khum taunarapadi yotpa thanghaina singba khulai kya puthorakpadigi thaudodu thokibani maduda MLA Rameshwar gi worker sing intending candidate oiriba toizam Devanand gi worker ama nongmai chindul da phaduna pukhraga phubiraga thadorakli asigumba thaudo asi lenga na miyeng sangbiraga makata na thoktuna bohona biu amadi lenga nasu election maya nakshilakpa sida nongmai lokhatle di hairaga karamna Rameshwar gi worker sing na nongmai puthorakli bano haina makna su phongdorakhi atopa pawmana nan Manipuri ama gari manung nupi masa ama namza nam thek tawkiba case ki dama ko na status report kaukhre Bishnupur district ki mafam amadagi Imphal West lairakhibi sei taraga mathugi nupi masa ama amasum imungna mangkhre haiduna phongdokraba matung gitoni haina khangnaba South West Delhi dagi Nagamapal Kangjabi gi asan ba yumda lairamba rupe sei kungamang apok lekhidraba Chandra Mohana Bolero gari manungda nupi masa adu kian khanganduna namza nam thek tobikhi haiba case adugidama thasigi kuntrada bail hearing sathanaba special judge Prokso Imphal West na police ki status report kokre sai taraga mathugi nupi masa ama mangkhre haiduna social media ra thagalaba matung sai sigi jun tarada ma ki apokpana nupi masa asi sakhangdabana kidnap tawkhre haiduna Imphal PS da complaint ama langkhatkhi complain aduga mari leinana police na sei sigi jun taraga mathu gi ayu pung tara mathu edu waida mangkhra banu pi masa adu Nagamapal Kangjabi da leiba kelima khongi yum amadagi garage ta khamdun leiba Nagaland da register tawba bolero gari amagi maning dagi nupi masa adu rescue tawki police na victim asi statement lawkhibada nan Manipuri asina bolero gari manung da nupi masa adu ki henduna namza nam tek satakhibani haiba khumki FIR Sigamari Lenana Special Judge Prokso Imphal West Satharakiba Trial Gamari Lenana Police na case asigi statutory period ki matung court charge sheet file thagalaktari accused petitioner gi council gi khuthang gi Special Judge Prokso Imphal West da rupees bu bail pinabe application lankhalaki application asigamari lenana police ki web status report sing ko na kaukhre loina case asigi makha taba bail hearing tha asigi kuntrada sathnaba Special Judge Prokso Imphal West na matam lepkhre haina pausna su makha ta na su phongdorakli Loshilak point to papa mana Mahatma Gandhi gi mayok to wangang lubagi FIR pan khrabi Hindu lening baduna maki wapam summi haina lepkhre Chhattisgarh amasu Maharashtra da Mahatma Gandhi gi mayok to wangang lubagi FIR sing register to khrabi Hindu religious leader Kalisaran Maharaj na mahana haikibu wapam sing adu summi haina hanbaletana lepkhre video message amada lining baduna maki wapam adu summi amadi maangna Mahatma Gandhi asi hainade haki Raipur gi senior superintendent of police Prashant Agrawal na hai Kalisaran Maharaj na mahakna thadokiba video release ama phangli police na case asigi matangda prop sathari amadi mahakpu fana bohotnari hainasu official aduna haki video adura lining baduna hai aigi ithakta FIR ama register tawre madu Gandhi gi mayukta phajadaba wa ngangkhibagini adubu madugidamak ai lale haizaroi maana Mahatma Gandhi gi mayukta Sadar Balabhai Patel leba sigi prime minister ningkha tamlaba matungna oikhidabagi matangda amadi Nehru Gandhi imung pokning thawgatnaba tawki haina claim kya tawki amadi moral kya sikhi karigumba Sadar Patel na leba sigi prime minister oiramlabadi America digi hena sakti leba ama oiramgani haina mana claim tawki maana Mahatma Gandhi bu father of nation ni haina logde swaki hawkiba numaising numita Mahatma Gandhi gi mayokta wangang lubagi Raipur da Kalisaran Maharaj ki mayokta FIR ama register tawkibani hainasu pausna makhatana su pali aduga hausiku inadi myam paus matang se lusinjarage masum pathok sakibida soikiba lankiba kya yaurs myam ngapi gene masum matamatam gi oba maru ebe pausing su myam da lepalaitana update pijara kainasu channel sigi mekedi gi myam da thamjari and thank you